Sel painaba drug karbar tauram lagana makhurai thudek se hingnanaba lambi thiba oiram lagana atopa lambi pigani Chief Minister. Manipur lenga ke War Against Drugs campaign bu sagot laduna ngasi Kaksing district ki manung chanba Sorada Islaha Muwarsra conference ama pangthokre. Conference aduda athoiba mithunglen oina saruk yakhiba Manipur ki Chief Minister N Biren hai Mitay pangal na yamna khundariba Manipur ki tongan-tongan ba mafamsingda survey tawnaba committee semlay. Committee asina survey tawduna kanana drug karbar tawri kanana drug sizinari haiba khangdokane. Committee asina drug karbar tawriba sing ase hingnanaba karbar tawribra natraga sel painaba tawribra haiba ningthina khangdokane. Karigumba sel hena painaba honaramlagana police na faraga Makhurai thudek hanse aduga hingnaba lambi thiba oiram lagana atopa hingnaba lambi ama laingak na pigani. Aingonda landaram le Mamata. Bengal Chief Minister Mamata Banerjee ngarang Nandigram da mahaki mikhalgi mirepse pisilam laba matungda hagthengnana inthunaba landavada makhong mangak amadi haksangi mafam kayada soktuna hospital da laikan nakhreng. Masagi chahi hompuga taruk surabi Bengal Chief Minister na hospital dagi mahakpu sawatpasing da pukning phathana lainaba apil tawkre. Thawdok adu lautunabagi khud yauramba yai haina lusingbi asina hairi. Thawdok thokpa matamduda mahaki manakta security gi miyoi amata laikhide su hairi. Trinamool Congress na de thawdok adu Chief Minister gi punsi da singnaba achauba lautunavani haina maral siduna thawdok adu thijinnanaba election commission da ai bache pikre haire. Oza singbu nungaiba mafamda posting pidrabade board piroi haibagi wakhal thadokse afaba khunai ama sembada oza singi asoba thodang lei Chief Minister. Afaba Manipur khunai ama sembada oza singi afaba thodang lei oza singbu nungaiba mafamda posting PBU natraga board piroi haiba wakhalon seliba phauba education sector da achoba ayetpa ama adum laigane. Transfer posting ki matang da minister amade MLA singda pressure PB gani haina Chief Minister N Biren na phongdokre. Wafam asi ngasi education department na sinduna palace compound da laiba city convention ge auditorium da pangthokiba nongmagi oiba panel decision on national education policy 2020 hogdokpagi thoram da phongdokhibane. Loina binupi ge makhong makhut kakpada senaba mapuroiba fare. Madhya Pradesh ke Bhopal da nupa amana mahaki loina be nupi gi oithangba makhut amasung oithangba makhong kakre haina police ki report amana phongdorokle. Nupi adugi lamsatta nupa aduna chingnarakpadage mahaki oithangba makhut amade makhong mahaki nupa na masil tumba posak amana kakhivani haire. Thogdok adu da senariba nupa adu police na fare makata na wahang pahang sathanavagidamak police custody da remand lauthakre haire. Hiramasiga mari lenana City Superintendent Police CSP Anil Tripathi na phongdokhibada Pritam Rajput sahi kunganipanda Vishwakarma Nagar da leiba mahaki yumda leibak pokpa numit ke numidang da halaklaba matung makhoigi masanupaga tuminaduna leiramba mahaki loina be Sangita sahi kungatarukta khanghauduna attack adu sathakibane. Rajput na mahaki nupigi oithangba khuzeng amade oithangba khongda athauba thangumba posak amana attack sathakibane. Nupi aduna laubagi khonjel tabadagi yumthangnabada leiriba miyoi singna khudakta police ta pau pikhi. Police na mafam aduda laklaba matung nupa adubu phaba ngamkhi amade nupi adu khudakta government na chalaiba Hamidia Hospital da pukhatuna laikana khre. Nupi adu Indore da leiba private farm amada thavak tawe hapta amagi manungda ahing amade mahak mapam da satuna leke. Mahaki mawong adu mahaki nupana yaningdaba phongdokhravasu makha tana adumak sathavadage nupi adugi lamchatta chingnaba pokpadage nupa aduna thogdok adu sathakibani haina police official singna phongdorokle. World No Smoking Day 2021 maikhu sizinabagi chang hanthare. Sahi khudingi Mars ki anisuba yumchakaisa numita malem sinba thungna No Smoking Day gi thauram pangthoknabagum sahi asigi oinasu World Health Organization gi midyang makhada quitting smoking does not have to be
Stressful haiba thimda malengi lebaksingda paksana ngasi pangthoknakhre. Manipurgi oina hidak managi polamsing sizinabagi chang hengatlabasu maikhu thokba hidak mana sizinabagi changdi hanadagi khara makhai hanthare haina Medical Directorate tagi phangba pauna haire. Nongmai kaptuna mi halu yadaba Myanmar gi police ama India da sensilakhre. February 18 Myanmar gi Khampat town da protest athakiba miyambu tankhainaba mahaki sab machine gun kapu haina order tawrakpa matamda Thapeng kauba police ke Lance Corporal amana yadaduna nongmai kapkhide. Mathangi numitta officer na mahakpu kaukhatuna nongmai kapna bahairakpadasu masagi chahi 18 suraba personnel aduna yadabaga loinana force adu resign tawkhi. Mars amada mahakna mayum amasung imung manung thadoktuna Khampatagi numit humni laklaga India gi awang nongpok thangba Mizoram state ta lansilakhi. Mahakna amamba matamda Myanmar gi kangbuna khangkhidanaba numidang da chatle. Mahakna translator amagi khuthangda wafamsing adu tambaga loinana maming amasung mahaki imungi maming matha amata phongdoktana thamkhi. News agency na mahaki police amasung National ID card yenglaba matungda mahaki maming adu confirm tawba ngamkhi. February 18 makok thongba officer amana nongmai kapu haina order tawrakpada Thapeng amasung magi mapang tarukna order inkhide hairi. Mizoram police official singnasu state adu da sensilakiba Myanmar police ki personnel marigi akupa document sing news agency amada utlaki haire. Forest guard sing nongmai chama hana piragane handak sahi gi thanaba uchar lakungani thoi semduna thamle awangbo. BJP na Manipur gi lengak sasan tawrakpa sahi mari mapung pharakpaga loinana paikhalakpa chakhot thaurangi thabak singge saruk ama oina ngase Manipur sarkar gi Forest and Environment Department gi Central Forest Division na sinduna Langol Reserve Forest ke manung chana lairiba Ecotourism Park ki akoibada Forest Minister Awangbo Niumai na lusingduna uchar kaya thakre. Thauram aduga mari leinana wangang bada Forest Minister na phongdokhibade handak sahi ge monsoon season da Manipur gi tongan ba mafamsingda paksana thanaba uchara lakungani thoi forest loisangna mangjauna na sem saduna thamle. Mahakna makha takhibade reserve forest amade umangi saruk sing ningthina ngak senabagi damak forest guard chamada nongmai chama hana piragane. Nongmai leibagi tender na chingba loire pigedawriba nongmai ase repeater yauba single barrel gi nongmai ni. Makata nasu forest guard singda nongmai isu tawbagi thabak sathaduna umang sing ningthina ngak senbagi thabak paikhatkani haikhe.